ꯑꯁꯦꯡꯕ ꯊꯧꯗꯣꯛꯇ ꯌꯨꯝꯐꯝ ꯑꯣꯏꯕ ꯋꯥꯔꯤꯅꯤ꯫ ꯀꯤꯗꯕ ꯉꯝꯗꯦ ꯚꯨꯠ꯫ ꯃꯇꯝ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯧꯅ ꯃꯅꯤꯄꯨꯔꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯦꯟꯗ꯭ꯔ 70 ꯁꯨꯔꯝꯗꯦ, 30ꯗꯃꯛ ꯉꯥꯏꯔꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯎꯔꯤꯄꯣꯛ ꯑꯗꯨꯒ ꯊꯥꯡꯃꯩꯕꯟ ꯍꯥꯏꯔꯤꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯑꯣꯏꯔꯝꯗꯦ, ꯄꯨꯟꯅ ꯎꯔꯤꯄꯣꯛ ꯊꯥꯡꯃꯩꯕꯟ ꯍꯥꯏꯔꯒ ꯀꯦꯟꯗ꯭ꯔ ꯑꯃꯠꯇꯃꯛ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥꯡꯒꯒ ꯀꯨꯝꯕꯤꯒ ꯄꯨꯟꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯅꯤ ꯄꯨꯟꯁꯤꯜꯂꯝꯕꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ 70ꯁꯤꯅ ꯃꯇꯝꯗꯨꯗ 30ꯗꯪ ꯑꯣꯏꯔꯝꯕꯅꯤ꯫ ꯑꯍꯜꯁꯤꯡꯅ ꯂꯤꯕꯤꯔꯝꯃꯤ, ꯃꯇꯝꯗꯨꯒꯤ ꯏꯂꯦꯛꯁꯟ ꯃꯇꯝꯒꯤ ꯑꯣꯏꯅ ꯀꯜꯂꯤ ꯍꯥꯏꯔꯒꯁꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒ ꯌꯥꯝꯅ ꯈꯦꯠꯅꯈ꯭ꯔꯦ꯫ ꯃꯇꯝꯗꯨꯗ ꯄꯩꯁꯥ ꯌꯦꯟꯕ ꯍꯥꯏꯕ ꯂꯧꯕ ꯍꯥꯏꯕ ꯌꯥꯝꯅ ꯆꯥꯎꯅ ꯈꯟꯅꯔꯝꯗꯦ꯫ ꯃꯇꯨꯡ ꯇꯥꯔꯛꯄ ꯀꯦꯟꯗ꯭ꯔ 70 ꯁꯨꯔꯛꯄ ꯃꯇꯝꯗꯒꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯑꯣꯏꯒꯅꯤ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯛꯂꯤꯕꯁꯤ꯫ ꯚꯣꯠꯇ ꯄꯩꯁꯥ ꯌꯦꯟꯕꯒꯤ ꯃꯇꯥꯡꯗ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯔꯨꯕ ꯑꯍꯜ ꯑꯃꯅ ꯈꯦꯟꯅꯕꯗꯨ ꯍꯥꯏ꯫ ꯃꯇꯝꯗꯨꯗ ꯚꯣꯇꯔ ꯑꯃꯃꯝꯗ ꯂꯨꯄꯥ 10 ꯌꯦꯜꯂꯤ꯫ ꯈꯔ ꯀꯟꯕ ꯂꯝꯕꯥ ꯀꯦꯟꯗꯤꯗꯦꯠ ꯑꯗꯨꯅ ꯂꯨꯄꯥ 10 ꯌꯦꯟꯈꯠꯂꯛꯏ꯫ ꯃꯍꯥꯛꯁꯨ ꯍꯦ ꯍꯥꯏꯗꯨꯅ ꯂꯨꯄꯥ 10 ꯌꯦꯜꯂꯤ꯫ ꯂꯝꯕꯥ ꯑꯗꯨꯅ ꯂꯨꯄꯥ 30 ꯁꯠ ꯍꯥꯏꯒꯠꯈꯤ꯫ ꯑꯍꯜ ꯑꯗꯨꯁꯨ ꯍꯦꯔꯥ ꯅꯪꯒꯨꯝꯕꯅ ꯍꯥꯏꯗꯨꯅ ꯂꯨꯄꯥ 30 ꯍꯦꯛꯇ ꯃꯥꯟꯅꯩ꯫ ꯑꯗꯨꯗꯒꯤꯗꯤ ꯂꯝꯕꯥ ꯑꯗꯨꯅ ꯂꯨꯄꯥ 50 ꯁꯠ ꯆꯣꯡꯈꯤ꯫ ꯑꯁ ꯃꯗꯨꯗꯗꯤ ꯏꯌꯥꯝꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯒ ꯃꯀꯣꯛ ꯄꯥꯏ꯫ ꯂꯝꯕꯥ ꯑꯗꯨꯅ ꯚꯣꯠ ꯀꯥꯈꯤ꯫ ꯃꯇꯝꯒꯤ ꯏꯂꯦꯛꯁꯟꯅꯤ, ꯍꯧꯖꯤꯛꯀꯤꯗꯤ ꯂꯤꯔꯨꯗꯨꯅ ꯀꯥꯟꯅꯗꯦ, ꯂꯣꯏꯅ ꯈꯪꯅꯔꯦ, ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ꯫ ꯍꯥꯏꯅꯩ ꯀ꯭ꯔꯣꯔ꯫ ꯅꯪꯅ ꯚꯣꯠ ꯂꯦꯞꯀꯗꯧꯔꯤꯗꯨꯕꯨ ꯀ꯭ꯔꯣꯔ ꯀꯌꯥ ꯄꯥꯏꯖꯔꯒꯦ? ꯀꯗꯥꯏꯗꯩꯅꯣꯗ, ꯀ꯭ꯔꯣꯔꯗꯨꯕꯨ ꯄꯥꯏꯔꯗꯤ ꯍꯋꯥ ꯒꯥꯔꯤ ꯇ꯭ꯔꯛ ꯈꯔ ꯂꯩꯔꯒ ꯀꯔꯕꯥꯔ ꯇꯧꯔꯅꯤꯅ꯫ ꯐꯥꯒꯤ ꯇꯧꯅꯩ꯫ ꯑꯀꯤꯕꯅ ꯑꯀꯤꯕꯩ ꯊꯣꯛꯄ, ꯀꯅꯥꯁꯨ ꯀꯤꯅꯗꯦ꯫ ꯃꯃꯥꯡꯉꯩꯒꯤ ꯏꯂꯦꯛꯁꯟ ꯍꯧꯖꯤꯛꯀ ꯆꯥꯡꯗꯝꯅꯕꯗ ꯌꯥꯝꯅ ꯆꯝꯂꯝꯃꯤ꯫ ꯚꯣꯠ ꯀꯥꯔꯛꯄꯁꯤꯡꯁꯨ ꯌꯥꯝꯅ ꯆꯝꯂꯝꯃꯤ꯫ ꯄꯨꯂꯤꯁ ꯑꯦꯁꯀꯣꯔꯠꯀꯤ ꯋꯥꯐꯝꯁꯨ ꯀꯌꯥ ꯂꯩꯔꯝꯗꯦ꯫ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯀꯌꯥ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯅꯕꯨ ꯁꯨꯃꯥꯡ ꯂꯤꯂꯥꯗ ꯎꯅꯤꯡꯉꯥꯏ ꯂꯩꯇꯗꯨꯅ ꯃꯟꯇ꯭ꯔꯤ ꯆꯥꯛꯀꯧꯕ ꯍꯥꯏꯗꯨꯅ ꯎꯠꯂꯝꯈꯤꯕꯗꯨꯅꯤ꯫ ꯆꯥꯛꯀꯧꯕꯗꯨꯅ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯑꯣꯏꯔꯝꯂꯤꯕꯅꯤ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯀꯝꯗꯧꯕ? ꯂꯤꯔꯨꯗ꯭ꯔꯕꯁꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯦ꯫ ꯃꯇꯝꯗꯨꯒꯤ ꯏꯂꯦꯛꯁꯟ ꯌꯥꯝꯅ ꯆꯝꯃꯤ꯫ ꯀꯦꯟꯗꯤꯗꯦꯠꯀꯤ ꯌꯨꯝꯗ ꯐꯛꯁꯥꯡ ꯊꯥꯗꯨꯅ ꯐꯝꯂꯒ ꯃꯩꯐꯨ ꯇꯤꯛꯇꯨꯅ ꯆꯥ ꯃꯔꯥꯡ ꯀꯥꯏꯅ ꯊꯛꯂꯒ ꯃꯇꯝꯒꯤ ꯋꯥꯐꯝ ꯅꯩꯅꯩ꯫ ꯋꯥꯐꯝꯗꯤ ꯇꯥꯕꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯦꯝ ꯊꯧꯔꯦꯝꯅ ꯑꯌꯥꯝꯕꯅꯤ꯫ ꯅꯣꯛꯅꯤꯡꯕ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯔꯛꯄꯗ ꯑꯃꯁꯨ ꯑꯩꯒꯤꯁꯨ ꯂꯩ ꯃꯇꯥꯒꯨꯝ ꯃꯥꯅ ꯈꯪꯕ ꯅꯣꯛꯅꯤꯡ ꯋꯥꯔꯤ ꯂꯤꯁꯤꯜꯂꯛꯏ, ꯃꯌꯥꯝ ꯄꯪꯅꯣꯛ ꯅꯣꯛꯏ꯫ ꯂꯥꯏꯔꯦꯟ ꯊꯦꯡꯅꯕꯒꯤ ꯋꯥꯐꯝ ꯍꯧꯗꯣꯔꯛꯄꯗ ꯑꯃꯁꯨ ꯃꯥꯒꯤ ꯂꯩꯅꯔꯝꯃꯤ꯫ ꯃꯊꯪ ꯚꯨꯠ ꯄ꯭ꯔꯦꯠꯀꯤ ꯇꯝꯅꯕꯒꯤ ꯋꯥꯔꯤ ꯑꯣꯏꯔꯁꯨ ꯋꯥꯠꯇꯦ, ꯑꯃꯅ ꯍꯦꯛꯇ ꯇꯨꯡꯏꯜꯂꯤ꯫ ꯃꯌꯥꯝ ꯑꯗꯨ ꯚꯨꯠ ꯄ꯭ꯔꯦꯠ ꯇꯝꯅꯕꯒꯤ ꯋꯥꯔꯤꯅ ꯌꯥꯝꯅ ꯍꯦꯟꯅ ꯇꯥꯅꯤꯡꯕꯒꯨꯝ ꯇꯧꯏ꯫ ꯑꯍꯤꯡꯒ ꯑꯣꯏꯔꯦ, ꯑꯀꯤꯕ ꯋꯥꯔꯤꯁꯤꯡ ꯇꯥꯈꯩ ꯇꯥꯊꯣꯛꯑꯒ ꯌꯨꯝꯗ ꯍꯟꯕ ꯀꯤꯗꯨꯅ ꯁꯨꯔꯨ ꯅꯩꯁꯤꯟꯗꯨꯅ ꯂꯩꯔꯒ ꯑꯍꯤꯡ ꯂꯦꯛꯄꯒꯤ ꯐꯤꯕꯝꯗ ꯂꯩꯕ ꯌꯥꯎꯔꯤ ꯄꯣꯠꯅꯤ꯫ ꯃꯌꯥꯝ ꯃꯔꯛꯇ ꯐꯝꯕ ꯌꯥꯎꯔꯤꯕ, ꯋꯥ ꯂꯥꯡꯗꯤ ꯉꯥꯡꯖꯗꯕ ꯇꯥ ꯃꯨꯅꯥꯜꯅ ꯊꯦꯡꯅꯈꯤꯕ ꯚꯨꯠ ꯃꯌꯦꯛ ꯁꯦꯡꯅ ꯃꯤꯠꯇ ꯎꯔꯛꯏ꯫ ꯊꯦꯡꯅꯈꯤꯕꯗꯨꯅꯔ ꯇꯥ ꯃꯨꯅꯥꯜ ꯃꯤꯔꯣꯜ ꯑꯃ ꯇꯧꯔꯤꯕ, ꯍꯥꯟꯅ ꯀꯩꯁꯨ ꯇꯧꯔꯝꯗꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯐꯤꯕꯝ ꯑꯃ? ꯃꯌꯥꯝ ꯃꯔꯛꯇ ꯐꯝꯕ ꯌꯥꯎꯔꯕꯁꯨ ꯆꯥ ꯒꯤꯂꯥꯁ ꯑꯃꯗ ꯀꯨꯏꯅ ꯊꯛꯏ, ꯋꯥꯂꯥꯡ ꯀꯌꯥ ꯉꯥꯡꯗꯦ꯫ ꯚꯨꯠ ꯄ꯭ꯔꯦꯠꯀꯤ ꯋꯥꯔꯤ ꯃꯊꯪ ꯂꯤꯅꯔꯛꯏꯕꯗꯨ ꯇꯥ ꯃꯨꯅꯥꯜꯅ ꯃꯥꯅ ꯚꯨꯠ ꯊꯦꯡꯅꯕꯒꯤꯗꯨ ꯂꯤꯔꯛꯑꯗꯤ ꯃꯥꯒꯤꯗꯨꯅ ꯏꯍꯦꯟ ꯍꯦꯟꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯋꯥ ꯉꯥꯡꯗ꯭ꯔꯦ꯫ ꯑꯩꯗꯤ ꯈꯪꯉꯤ, ꯇꯥ ꯃꯨꯅꯥꯜꯒ ꯑꯩꯒꯗꯤ ꯍꯥꯟꯅꯗꯒꯤ ꯅꯛꯅꯅ ꯇꯤꯟꯅꯔꯛꯄꯅꯤ, ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯖꯦꯟꯇꯜꯃꯦꯟ ꯑꯣꯏꯅ ꯂꯩꯖꯔꯝꯕꯅꯤ꯫ ꯃꯥꯒꯤ ꯋꯥꯔꯤ, ꯃꯥꯅ ꯎꯔꯨ ꯇꯥꯔꯨꯕ ꯊꯦꯡꯅꯔꯨꯕ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯋꯥꯔꯤ ꯇꯧꯕꯅꯤ꯫ ꯇꯥ ꯃꯨꯅꯥꯜ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡ ꯂꯩꯔꯛꯇꯒꯤꯅꯤ꯫ ꯃꯇꯝ ꯑꯗꯨ ꯏꯪ ꯁꯣꯛ 1982ꯗꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯇꯥ ꯃꯨꯅꯥꯜ ꯋꯥꯍꯦꯡꯕꯝ ꯂꯩꯀꯥꯏꯗ ꯁꯣꯁꯇꯤ ꯄꯨꯖꯥ ꯑꯃ ꯆꯠꯂꯨꯏ꯫ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯑꯣꯏꯊꯣꯛꯈ꯭ꯔꯦ꯫ ꯋꯥꯍꯦꯡꯕꯝ ꯂꯩꯀꯥꯏꯗꯒꯤ ꯃꯃꯥꯟꯅꯕ ꯈꯔꯅ ꯎꯔꯤꯄꯣꯛ ꯃꯆꯤꯟ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯏ꯫
Thana Kangsup Singdol Matak the Irang Lang na Toy. Sikraba Uripok Lambida, Tamunal Matom the Taga Mayuknana, Prap Hale. Tabal Mangana Irang Lang na Ngali, Lambi Yamasi, Matang do Hui Pauba Tegnade. Sum Lakpana, Panasana Haitarak Labada, Lamlong Bari Pangba Mapa Mayore. Lamlong Bari Pang Badugi, Awang Lomdagi Uribok Sorok Tala Torapa, Leraki Masinda, Karigumba Posak Ama Labor Week. Laptak Salambadagi, Naksalapada, Posak to Hui Amakunduna, Mamai Tangatuna Labor Ning. Sum Naksalapada Kangle, Hui Nate. Adudi Karino. Tabal Bangando de Irang Langi, Amuk Naksalapada Kangle, Sehi Amarongi Lenga Oigadaba Ngangamani. Lerag Machinda Mamai Macau Onduna, Lengdana, Sapting a Leptuna Lake. Mama Mapa Alaman Kanana, Angang Duputor Aga, Mapam to the Hunduk Lamlivano Kali. Adubu Kanamata Suude. Ta Munalna, Nagna Munna Yang Salure. Angang du Tabal Mangando de Irang Langi, Mapimarol Sete. Angang du Karimatal Lengdana, Mamit Launa Pangduna, Mamit Kuptana Laboduda, Tamunal Angakpa Akiba Mapauli. Swai Launa. Hais Highness Home Taurubada. Angang du Angakpa Amoin, Maning Hut Leraga, Mamai Awang, Ona Tunayang, Prap Lerak to the Sanki. Tamunal Angakpa Luinana, Asharamaga, Mayum Tan Selki. Is Kari Urigaba. Sahi do no Libanganduna, the tune is at Kiba. Angakpani. Nuong Alaga, Lerang Machina Duda, Leramba Alaman, Canada, Narangi, Ahingi Todo, Tugi Madam Hangbada, Ahal Singadun Hibire. Mapam do, Mamangida, Hautabi, Hana Lerami. Kuladuda. Nupi mayum de yaong inba matay manaoma matam kara kaina ruraga hanjinana ba nupa du low lakpada anga adu nupa du gi machani machanate haiduna ningai sangdanarami nupa du nupi du da aigi yum de sasilaw aikoi ni hanjina se hairadi angang si napam de thanamu haibada kari su khangjadaba lanjadaba nupa macha angang du di mama gi phiji pai du tungi naraglami Apupi Mamaduna, Angang Dubukana, the Sinaram Gadoribano. Angang Duna Sugaya, the Badudi, Mapa, the Basnupa, the Angang Dubu, Makut Pai, the Mama, the Sing Talk Laga, Nuxi hated a letter machine, Kombanduda, Namsil Laga, Halamani. Doing a talk Trabaso, the Rigumba Tamda, Ahinga Temba, Misik Miracle Tadabada. Angang do Lerk Masin Sida, head leptuna, Labor Kanagumana Tene Hine. Oh, Kashu Tauro ye. Kasukalu no da, hide an Ahal Singadun Hibire. Ahal Singaduda, Tamunalna. Babum Koidi Tena Birabro, Hangbada, Ahal Singaduna. I Koidi Amukta Tena Zadrida. I'll tell you Tena Janing de. Hide in a Kumai. Kashu Tauroida Hibire Adubu Tamunal di Numitu de Gimiro Lamatauke, Walang Kayangankidre, Masi the Tumbuk Pamnuna Lake. Hus Kari Urigaba, hide in a Maramurk the Soli. Kari Urigaba Kangdana, Tamunal Manumatam Sadana Punsilomki. Audio video si like kabadi share tawbiyo. Doinana storytelling amam angan haiba channel asibu subscribe tawbiyo. Ngasigi video asibu yengbikiba tabikiba pumnamakbu hanna thagatjari khurumjari.